Pausada yumpup ijbamaru iba pau khara update taujari. Minority na fi mairoi singi tokhaiba hostel district hoding da thamgani Afek Ahmad. Lamdam asida yediu gi oiba lengak laklabadi midei fangal minority na fi mairoi singi tokhaiba hostel mamam district hoding da thamgani ana yediu gi national general secretary Afek Ahmad khana fangdokre. Lilong Assembly constituency da yediu gi mere poriba Las Abdul Nasir gi mekhal ge firal singkat bagi thoramda Sarugya kifa Afek Ahmad hai Manipur hiram kaya da mangjil tharifa lamdama mane. Asagum lamdama sida JTU gi lengak laklabadi Sweden awan ba purpangam gane. Miam gi right matuna namthak tobo singbo para tambidon awan ba lilong ACM purakna da bahwana minarase. Nitish Kumar na lusingba party asigi lengak lakpaga midai fangal sing ima marke sing thamgani loinana. Desi koding makta minority nupi masa sing hostel hang dokane. Loinana tongan ba miam gi sakut thorang sing paket gane. Berge Minister na lusing ba Janata Dal United asi lepa kasigi nufising angang sing ambasuk mairoi sing kita magtakan ba amatangay raba party ni. Party is na vihar de hek lengak paga local body mikal chada yang kai. Nufising reservation fee mairoi na mai tamba da changba bolam sing lip na piba da natana sahi kodingi stipend wendel falising tarada gina yang kai forward pire. Status na sungsoi soy na JDU gi MLA lerak lagane. Loina na anong valeka kamasimba da JDU sungsoi soy na yawgane. Tharumatu da saruk yakiba thangmai ban esida JTU gi mere phoriba KS Joy Kisan na hai Mekhal da selabati muscle force ina duna vote fangna ba honari pam berep se miyam gi binung sina maithi ba pi ga dabane Taraga nithu subesta assembly election asida party matana absolute majority fangba gam loi Mekhal asida JTU gi mere tara da gi tatana mai pak tuna anobaleka semba da party is now asoba thawtang logane Lilong ASG MLA oriba miyo isna minority gi hangdo leriba minister gi phamphawwa Lobangam daba asina kamdong na miyam ki sagot thorangi thabo pekat bagam gadori bano. Awun balilong ACM di Manipur amagi damak miyam na JDU ki mirep sing mai pagan biyo. Ato papaw amadana malem ki sa ujek pambi makal lising kuntra hena mang kiba yabagi akiba leire. Malem asina leiriba sa ujek pambi makal lising kuntra hena mang kiba yabagi akiba leire haina International Union Conservation of Nature IUCN ki data amro le. Masih manung dalai sing nipan chamri ti mangki ba yabagi hena sathi ba phibam dalai aire Haing Mars am da pangthu ko doriba malem ki lamna ki thawai pan ba sing hinbit hai padi World Wildlife Day gamari lena da thadok lakpa report amagi matungina asum da lamna ki thawai pan ba sing mathang mangsi lakpa asna miyoi bana malem da hingba waba phibam mo oirakane Korkong ga mari lena de Haukiba February kun tereta Ice TV da fongkiba pawgi matungina February kun taruki nongtil pung omblom tabada Kairau hiasigi mafam amada village authority ki chairman amade secretary da korkong gi mingsi na tuna nongoi maru fiduna aki tusung pokalam le aribadu korkong ga hiram amata da mari leina de haire lona thingraba la laulup singi apun ba committee asigi media coordinator emsa ke na thadurak wa chero lamana ai Kairau assembly constituency ki manung chana leiba poirau tangkol village authority ki secretary MB Sylvester gi jumda masakhang da gari masa tongtor lak pambioi homna Kairau constituency gi NPP da vote leblibo muslim da vote bi ba yaroi BJP da vote piga da bani masih korkong ki paktak makata lakpune haina dongmai baru ani fotok tuna amana village authority ki chairman gini amana secretary gini ana kelamle ari pathawang ado coordination committee korkong ga karigum bahiram amata da mari lene de haina jerol asna phangdorakle National Highway 2 gi film phatabana khutong chadaba kaya mayongnare National Highway number 2 Imphal Mau Dimapur lambi ki tadu vidagi maram phawa ki lambi paringi film phatabana miyamna Sathok jajintu chawnu kudong chada pamayong na vada natna hokiba tha khara asida lambi ke kudong thiba kaya thokre pawo sin hai andak da lambi paring asida yam rabada gari tararom lambi ki kudong thiba mayong na kiba loina da mi mari sikiba amasung kaya aman aso apan nangre sahi amro masi har balambi asis chatna ba hona bada driver amadi passenger sing awa chawna mayong na re har balambi patika simari deina po authority sing hakjena lobi tuna lambi paring asida makhada na thokaning da thokdok sing thokta na ba thapa pekat pa jange Lambi segi fibam yang cinpina bamiam nasu National Highway Authority of India NIS AI gi pun sing selakle Wangjing da fimu set pasing na board kamari laina na landaram le Ngarang ahing Wangjing SK laikai da fimu set pa miyoi kun kuntra rom da Wangjing hodam badalaiwa Salam tombagi jumda nong mai kapsilam ba Wangjing kaitel manaki barang tem inak tombagi imung manung daso Nung na thajin da ki halamba adugo Wangjing SK jumnam lerak dalaiwa Bharatiya Dalit Sahitya Academy ki National Secretary wariba Yumnam Mahendra Kumar gi jumda changlakna vote Khom basadan thok hangtok halalaga vote loidriba phawwa yumdagi mapan thokpa yaroi Aikhoina thokpa thada kharani nakoi imung gi mi amata thorakanu tholakdagadi hatkani tholakdrabadi karisu tawroi aina ki han kangan bagi thabak jataramle
Thawang asina nufi angang loina ki ba phawal le thawal police ta complaint tawda hayeng CM rak lo arak patagi ngase osi thawal da complaint tawrore adu phawjuk fawa action amata lakut pitre thawang asibo mafam atu ki miham da pen da phang torak le loina da thawang asik chap mana da SK leigai da su chap mana ba mong da bot tha da ba thorok wa yaroi ke lam ba loina nung da thasin dun aki akang pokalam le aire makatarak pa atop paw amadna Ukraine da livak asidaki mairoi amada hostess when bagari for laite Ministry of External Affairs Bharat ki lakpa mairoi singba Ukraine da hostess when fazna thami haiva report to India government ngasi jaring da phang dokre laibagasna wana sokala ba Ukraine da leiriva Bharat masa kuting makka miku kuding ki paw phang hari anu subaka thana phang dokhe awafa mase Russian government ala Bharat ki lakton mai tam leba Bharat masa kya Kharkiv ki nongpok thamba Ukrainian city singda hostess oina fazna thami hana claim tawkraba matung da sengdora khibada phang dokhibane Ministry of External Affairs ki wagang loi Arindam Bagsina Fangdokibada Ukrainian Authority na Bharat ki mairoi singbo Kharkiv amasung Ukraine ge nongchuk thangbada leiriba thangnaba mafam sitagi special trend da lakthona na bahwana bada asoba mateng pangli haige mioi million 1.5 na khunda du leiriba Ukraine city gi awonong pok thangba sarukasna Russian force na landarak pada khwaidi ki soglaba mafam hoire Maragasida Ukraine da Russia sing landa ba chewala ma phasin kraba matung Ukraine da leiriba Bharat masapuna ma Kharkiv thaduk na ba Bharki mai ke de ki fangdokre Mahoina khongna orbasu Kharkiv khudakta thaduk na ba haire Anuva advisory as the fondo kivada railway amasuk paske khudong chawa fangotraba mai roisingna Kharkiv panak na leiriba mafam ahum haipati paisosin babai amasung Besley Difka da khongna orbasu sanana ba khanan ke India government gi report matung ina Ukraine da hause Bharat masapuna lising ni falom thorak pa yata na leiri aire Operation Ganga flight na lan nang lava Ukraine da gi Bharat masa sing series 9 da pothorak le Operation Ganga flight ki aircraft tarana lan nang lava Ukraine da gi Bharat masa sing pothok puleptre Flight sing asina Bharat masa chani taraga mapan ahan bagi ona Mumbai da pothorak re ani subada chani yangai ka taruk ahum subada chani nifu mari subada chamaga marfutra nifan manga subada chani nifu ga mapan taruk subada chani nifu tare subada chamaga marfuni thoi Nifan subada chani taraga taruk mapan suba flight na chani taraga nifan pothorak re Amarom da live 2060 Navit Humne ki manung da pothorak ni ana Bharat sarkar na phangdokre Hausik for the Russia na Ukraine ki mafam kya dagi mai kai sin bathuna misal attack chathar ke bada mioi 1.6 million leiba Ukraine city of the misal caption don attack tawda taruk sire masida natana residential area sing da su attack tawda ani sire mioi chama kunthra ga tar masu lai ki tre are Hausik su Russia na mai kai kya dagi misal sin na don attack tawba lep tana chathare lambi sorok kya da su nong mai kap na bagi makon na pamnin nille aire aduma Bharat na lan nang laba Ukraine dagi leiba kasi ki masa sing pothong na lep tana chathare Amarom da Air Force ki C-17 aircraft na tengbang ki polum kya su pikre oirakliba pibam asida perthibi ki leba kya na section yengduna monitor tawri aina agency ki pauna haire perthibi ki ahum subal lanjau thoklabadi madu nuclear ki lan oigani Russia amasung nongsub leibak sing ki marakta ungkanaba ki yamna hengalakhibaga iroinana Russia ki foreign minister Sergei Lavrov na perthibi ki ahum suba lanjau thoklabadi madu nuclear ki lan oigani amasung yamna thina mangta kani hana phangdokre Russia ki matam chana top diplomat oidun lakliba maming yamna chatpa Lavrov na Al Jazeera television ki interview amuda wafam asi phangdoki bane Lavuk tu satluwa lavmi manga ZRA ki kedar sina faraga tamthina furaga thadorakle Indo Myanmar ngamkhai de leba Chochanpur district ki Singhat subdivision ki manung chana leba Swangpu khulda lavuk ta chalwa lavmi manga lalawlup ZRA ki kedar sina ngarang nongthel ponggahom dagi marirom taba phawwa phajinda thamlaga tamthina furaga thadorakle aire Bawasina hai thautok adu da soklaba music adu de manson khok jai kun ga mathoi apokpa maglam ka phawmin thang jai kun thaga mari apokpa thangsu swan thangkhan khop jai kun thaga tarit apokpa tinsuwan mangkawe makhoi mari pak suang phu khul dagene Lawi singa tu phu de sena bani aiba ZRA ki kedar mari ki mathak ta lokot pam thokpa thabak lokot piu aina singat kendra da nauna sema political party KPA ki mere poi ki pa childum thang na singat police station da wakat jerola ma patient kre aire Pawasina hai makhui ngarak nongtil lavuk da satpa matamda ZRA ki miyosina faraga mawhallai de leiba designated camp da version ke mafamatu da makhoi ba tamti na furaba matung da thodok asigi matang da kana kumba amata da haidok pa yade haidok labadi hat kane hana kian ki loina da tungda makhoi na jawmi ki aning ba apam baki mekta thabaka mata tawroi haina khudek pihan ke arui beda content singa sigi maru ba pau khara asi ba pau tam jariba mari local news YouTube channel amadi Facebook page asitagi yengbiri ba panabu pathaga jari Channel asana tom te kanar badi subscribe to be division subscribe to be rongoloi nana
like and share tawusu kawi kunu namhapo amaka hanna thagajari.